Lairik tamjaning manaha kaya thokliba irang asina khul ngaktuna lairi makhoibu lairik tamba fangdraba Maheiroi Singgi damak Education Department na Akhannaba Thousil ama baikhat patangai fade haina MSF ke President H Roshan na fongdokkhre ngasi kwakaithel thongnaujam lekai da leiba MSF ki Head Office ta Manipuri Students Federation MSF ki kuntaruk suba Foundation Day thoranga aduda Chief Advisor Laishram Lukhoi MSF ki former President KS Gaurachandra former Vice President RN Koireng amadi MSF ki President H Roshan na sarukyaki Thauram gamari lainana H Roshan na makhataradan hai India laingak na semlakliba education ki policy awangba thaki policy ni adubu Fana faba policy oiduna su thabak to onthokpa ngamdrabadi afaba mahai phangba ngamloi haiki lamda masida lairiba education system asida thadarakliba budget ke senfam loishinaba hotnaba afaba policy amatang tung koina chatnaba hotnadaba thawong asida National Education Policy ge maraibak tamba ngamde India ge na education policy NEP 2020 asi khwaidagi phaba policy ma oiragasu lamda masida matau karamna mai pakna thabak to onthokpa ngamgani haibase chobo wahang ama oiri lamda masida afaba mahai masingi kanglon ama lakna ba hotnaba matamda Education Department ta leiriba staff singya chobo thodang lei haina fongdokhi National Education Policy na lakraba policy sing mayam asi akoi Manipur york matamda implement tawgadaba Education Department nga mari lainaba singna haiba policy sing asa maming khaki ohenba haibadi makoina ding asi lauri ngasi gi Maheiroi khunaida piriba policy sing sina education system sing sina afaba mo oire haidana aso wasangi mioi singna ngasi lauri education sector leiba mioi singna aduga makoi gi masa masu singdi ngasi mapana tamanba koi gi private institution tamanba maduna tai makoina lauri policy sing asa miyamda utchaiba amakak oibra haibagi akoi chingnaba poi miyamna jo hangliba question ne education gi mari leinaba department khudimangna hariba policy sing ase phajana implement tawbiba thamoi singna lebak miyamgi khallaganda thabak tawbiba masina akoi gi khunai sida matamga chunaba education gi mayek sengba ma akoi miyamna akoi uba phangani